ai oiram labadi cockroach sing kap thatna ba order pirongadabani BJP luchingba Mohandas RSS ki ideologue amasung Kerala BJP intellectual cell ge hanagi chief TG Mohandas na Jantar Mantar da handa cockroach Janata Party na akan ba iho haukibabu usittaba mawngda ngangkibaga loinana karigumba mahakna lengak ki achauba charge puba misak ama oiram labadi cockroach singbu Jantar Mantar da kapthatnaba order pirangadabani haina phongdoklubadagi wathuk oiri TG Mohandas na makha taraduna cockroach ki khongjang lakshin bangam khidabasi laibak thibani aina charge puram labadi Jantar Mantar gi akoibada curfew thamjillaga khongjang changshilaba singda ahumlak mafam asi thadoklaga chakhinaba section wa thamgani maduda yadrabadi makhoi bu mafam asimakada kapthatnaba order pigani miyai kharadi sizaki batabani adubu pung kharagi manungda pomchik chikani nahasingi khongjang hariba sida ngausinaba angang kaya yauri khongjang junction bada yauri banupi kaya su ikai khangdabi amasung mafam adumaktada rape tarabasu karishu hairida banupi kaya yauri haina phongdokhibada nahasingi oiba body kaya na police TG Mohandas ki mayokta wakalakre hairi